ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯏꯆꯟꯅꯨꯄꯤ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯔꯒ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯒ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯐꯥꯎ ꯄꯤꯌꯣꯟ ꯑꯣꯏꯒꯦꯔꯥ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦꯔꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯐꯥꯎ ꯄꯨꯁꯤꯟꯕꯤꯔꯝꯕ ꯉꯝꯗꯦ꯫ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯦꯝꯕ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯐꯥꯎ ꯃꯐꯝ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯊꯕꯛꯁꯨ ꯃꯊꯪ ꯆꯍꯤꯗ ꯄꯦꯟꯁꯤꯟ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯧꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯍꯥꯞꯄ ꯉꯝꯗꯣꯔꯤꯒꯦ? ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ꯫ ꯏꯆꯥꯒꯤꯗꯤ ꯃꯄꯥ ꯑꯩꯒꯤ ꯊꯥꯒꯤ ꯄꯦꯟꯁꯤꯟꯒꯤ ꯄꯩꯁꯥ ꯈꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯄꯦꯟꯁꯤꯟ ꯍꯦꯛ ꯐꯪꯕꯒ ꯏꯁꯤꯡꯒꯤ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯔꯒ ꯏꯄꯥ ꯏꯆꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯄꯨꯋꯥꯗ ꯋꯥꯁꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯉꯨꯕꯗ ꯑꯩꯒ ꯍꯥꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯈꯣꯒꯦꯟ ꯀꯧꯕ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯣꯏꯅꯥꯎ, ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯀꯅꯥꯒꯤ ꯄꯥꯏꯔꯤꯒꯦ? ꯅꯪ ꯁꯪꯉꯒꯗꯤ ꯂꯥꯡꯐꯩ ꯆꯠꯂꯨꯁꯤ, ꯅꯪꯒ ꯊꯕꯛ ꯄꯨꯟꯃꯤꯟꯅꯕ ꯃꯤꯑꯣꯏ 4-5 ꯑꯃꯒ ꯈꯣꯝꯃꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯣꯒꯦꯟ, ꯊꯕꯛꯄꯨꯗꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯕ ꯌꯨꯝꯕꯨꯗꯨꯒꯤꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯗꯅ ꯑꯩꯈꯣই ꯄꯨꯂꯞ ꯃꯇꯝ ꯈꯔ ꯂꯦꯞꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯒꯦꯟꯅ ꯑꯃꯨꯛ, ꯐꯔꯦ ꯕꯣꯏꯅꯥꯎ, ꯑꯩꯁꯨ ꯃꯤ ꯂꯩꯇꯕꯒꯤ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯄꯨꯡ 9 ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯩ ꯊꯝꯃꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯑꯍꯟꯅꯤ, ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯔꯨꯁꯤ, ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯤ ꯁ꯭ꯀꯨꯜ ꯀꯅꯥꯅ ꯊꯤꯟꯒꯅꯤ? ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯌꯥꯔꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ꯫ ꯅꯪ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯣꯔꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯗꯤ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯌꯥꯔꯦ, ꯏꯆꯥꯅ ꯆꯠꯅꯤꯡꯕꯗꯨ ꯆꯠꯆꯔꯁꯅꯨ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯏꯕꯨꯡꯉꯣ, ꯅꯪ ꯆꯠꯂꯣ, ꯌꯨꯝꯒꯤꯗꯤ ꯏꯄꯥ ꯂꯩꯍꯧꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒ ꯊꯕꯛ ꯄꯨꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯍꯌꯦꯡ ꯑꯩꯈꯣই ꯄꯨꯟꯅ ꯂꯥꯡꯐꯩ ꯆꯠꯇꯣꯔꯤꯕꯅꯤ, ꯅꯥꯐꯤ ꯅꯔꯣꯟ ꯌꯣꯝꯁꯟꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯊꯕꯛ ꯃꯐꯝꯕꯨ ꯀꯗꯥꯏꯗ ꯁꯨꯗꯣꯔꯤꯕꯅꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯍꯌꯦꯡ ꯈꯣꯒꯦꯟꯒ ꯄꯨꯡ 9 ꯑꯗꯥꯏꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯊꯦꯡꯅꯗꯣꯏꯅꯤ, ꯍꯣꯔꯦꯟ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛ ꯄꯨꯜꯂꯒ ꯋꯥꯔꯤ ꯇꯧꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯄꯨꯡ 9 ꯑꯗꯥꯏꯗꯒꯤ ꯌꯨꯝꯗ ꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯌꯥꯅ ꯆꯤꯛꯑꯒ ꯃꯅꯝꯁꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯅꯄꯥꯁꯤ ꯃꯃꯪ ꯃꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ, ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪ ꯐꯖꯅ ꯆꯠꯂꯣ, ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕꯁꯤ ꯂꯨꯕꯅꯤ꯫ ꯑꯥꯗꯁꯨ ꯅꯪꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡ ꯃꯐꯝꯗꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯣꯏꯔꯝꯃꯒ ꯆꯥꯛ ꯈꯔ, ꯏꯟꯁꯥꯡ ꯈꯔ ꯍꯥꯟꯅ ꯊꯥꯗꯣꯛ, ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯥꯎꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯍꯧꯅꯔꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯈꯣꯒꯦꯟꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ 3 ꯄꯨꯟꯅ ꯕꯖꯥꯔꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯈꯤ꯫ ꯕꯖꯥꯔ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯊꯣꯡ ꯊꯥꯛꯀꯗꯕ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯄꯣꯠꯂꯝ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯃꯐꯝꯗꯨ ꯇꯝꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅꯁꯨ ꯑꯩꯅ ꯈꯣꯒꯦꯟꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯈꯣꯒꯦꯟ, ꯑꯩꯈꯣꯏꯅ ꯁꯨꯗꯣꯔꯤꯁꯤ ꯀꯔꯤ ꯊꯕꯛꯅꯣ? ꯃꯐꯝ ꯀꯔꯥꯏ ꯋꯥꯏꯗꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯒꯦꯟꯅ ꯑꯃꯨꯛ, ꯕꯣꯏꯅꯥꯎ, ꯈꯨꯡꯒꯪ ꯑꯃꯗ ꯄꯟꯆꯥꯌꯠ ꯘꯔ ꯁꯥꯔꯨꯒꯗꯕꯅꯤ, ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ ꯍꯥꯏ, ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯅꯥꯛꯇꯅꯤꯁꯨ ꯍꯥꯏ, ꯈꯪꯗꯦ, ꯍꯣꯔꯦꯟ ꯑꯥꯗ ꯌꯧꯔꯒ ꯈꯪꯉꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯄꯟꯆꯥꯌꯠ ꯘꯔ ꯃꯆꯥ ꯑꯃ ꯁꯥꯕꯕꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯊꯕꯛ ꯁꯨꯕ ꯖꯨꯒꯥꯂꯤ ꯃꯤꯁꯇ꯭ꯔꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯖꯥꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯊꯥꯞꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯀꯧꯔꯤꯕꯁꯤꯕꯨ? ꯑꯗꯣ ꯈꯣꯒꯦꯟ, ꯊꯕꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯈꯣꯒꯦꯟꯗ ꯁꯨꯕꯤꯌꯨ ꯍꯥꯏꯔꯛꯀꯦ ꯍꯪꯉꯝꯃꯤ꯫ ꯈꯣꯒꯦꯟ ꯑꯃꯨꯛ, ꯕꯣꯏꯅꯥꯎ, ꯃꯐꯝ ꯑꯗꯨꯗ ꯐꯥꯝ ꯆꯥꯎꯅ ꯇꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯂꯩ, ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ, ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯁꯥꯕꯤꯈꯤꯕꯅꯤ, ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯈꯤꯕꯅꯤ꯫
ahal adu paisa ga yamna paikrabajani hadak makoi khungi pradhan su lepni hai ado makoi ada yu chakti kaya phangdaba mandi aina budi nakoi gi sidagi khara purabani hairakhi asumna wari watai saduna khungang adu su yoksalakhi jaga adu su mi kaya ita taramde akoina mafam adu de hek thungabaga numi su tarakhi masigi matong akoi gi posai sing adu gari dagi lautharami adu gaina takhogen da sumna hangami takhogen akoi di horen karai da leiduribanu numi su tare khola sengot pasu nangaroi kamdongni hangami maduda takhogen na poinau ngak ta ngaiko ai ahal adu da phone tauge nakoi su gari tongokpagi waramani surupla karino masai yamamam thaaga ngak pothau ai phone tauki ge haiduna takhogen na ahal adu da phone taurami ngak leragadi khogen na khoi da sumna hairakhi angangsa ngasi di thengchu thengi numi su tare ahal adu na hairakpadadi akoi ge tungda leiriba school asida yana basiem saro hai hayeng ma laga thabak sing adu sintoge hairi lao na khoi gi poje sing adu school manung asida puselo hairakhi matam adu dai sung ngai hakti mafam adu ge koi bu yengami adu bu jaga adu di isuk suaga ujaw na sikpan bi singna yet oi question du na lei akoi na hing yare kadaba school adu su phaglang ai se segairaga yengbada isa da yamna hinaramdi matau kya sida isung hakti wakhanda sumna khalami leifam chapam na marol ama na tei chadriba kari nunggi laksaru bano haiduna wakhan taurami madudage swai gi pochai singadu school adu gi manungda loina thangjelami school manung adu su het yengbada isa da tu khyau khyau chongakhi table bench atekpa mayam amasu school adu gi manungda lei masigi matung akhoina lamben da gi leirakpa yen khara puthораga chak thongna basem sarami isang adu mulamdai da su yu thaksi hainarappadage ta khogen da yu karai da leike hangubada mapanda magi gari manung da yahore boinau nang khara laktho so hairakhi madudai su amamba suklaba marak aduda phone gi tos adu kapaga gari manakta laami gari dagi posai sing adu lakthoraga aina tungsat lawna onthorakpada skun manung adomda angang masa ama ingonda yengamduna amamba marak aduda tamna sangki ai su madu urubadagi sade kiman khiduna makhoi mayam gi manakta senselami ai gi mataw aduda makhoi mayam na su kaidawrage hangakhi madudai na sumna khumi ngasai na gari dagi posai sing na si lakthoraga mai sat lawna leithorakpada school asigi ka manung amamba marak asida angang gumba mai ngonda munna yengamaga tuminna sangki masibu ai gi wakhan oiriba zara hairami ai gi wafam aduda makhoi mayam na muksumna khumaki boinau school da bo angang utragadi oja le sabi masak phajaba moina ugadro yare to nangna yamna kiraga na yu tapta na thakselaga tum madu oiraga de horen putnaga na khawri mela abasu nang karimata khangaroi haiduna aingonda phagi taurakhi madudai su karimata khumde mai hogaliba marak aduda tumina phamaga aina ukhiba kiba matau singadu wakhan tawduna ningsingaga leirami ngahak leiraga de insang su mulle yu thangna basem sarase hainaduna akoi puna yu du thaami matam adudai su wakhalama lakhi mamangde imana saramdaida lai khara thadu hairakpadu ningsingakhi adubu ai su isada kiman khiduna imagi wafam pumba loina kauthoami numit adu su ai kiman khiduna mayamdagi hena yu khara hena thaksalam masigi matung sa hek tokpaga aiga khangnajabi nupi du su call tawrakhi matam adu da maga aiga wari sanari badu newak su yamna nungairamdi pat talami maduna ai su mayam leiriba mafam adudagi kitang sathoga wari sanarami isada su yu khara hena thaksalubana akiba khara makhaidi mangki madudai su ngauri school adugi manungda table bench atekpa madanga hak isa se longthoaga akoi saiga wari sanarami tanja adu da suai nakta leiriba table bench sing adu miyoy amana phambagi maungda gre makhon thorakhi tawda boy su handakti yu ngamon khiduna isa da kari su khandana phone da wari adum sanarami adu bonga hak leiragadi ikang khangawdana aina hippiba bench adu miyoy amana kanna singakpagi maungda chingakhi handakte su isa de pingna phuklaung hawgalakpada aina hippiba table adu tek tharaktuna ai makhada longa ka tarami madudagi aiga lakminaba kangu sing adu su kaidawrage haiduna ngauri aigi nakta chenselakhi handakte su makhoida karimata hairamdi ai karisu tawte haiduna isai tomda phuklaung hawgacharaga makhoi mayamgi manakta sangami aigi matawdu da imanaba mana su aingonda sumna hairakhi poinau kharaga kigan maduga arapada koche chaluranu naduga do phone thamo haiko tumnaba tawrasi hairakhi asumna hinga dumade su ngauri tumthakiba khangaude nonghengan magadi khulladu da leiba ta khogen ga khangnaba haladu su lakhi aduga khoina thabak suwa haugadaba mafam adu su taklami
Matam aduda takuge nasu ahal aduda akhoi mayamna leigadaba khola adu semdri school asida sum leisilage khungi miyoi singna nungai gadra hangami maduda ahal aduna sumna khumaki nakoina leibada thingba karisu leite adu school manung asida nakoina leibabu nungai gadro aigi wade school asidagi khara chathoraga labuk matai asida nappaga nakoigi khola adu saningi phare ado kesumbudi kaide school asisu angang sata tamnadraba mallaba kuiraba school ni nakoina bu leige harigade adum leiro ngaranga hing nakoi nungaina adum haukiba natro hangaki maduda akoisu hoit haiduna khumami asumna ahal adusu akoina thabak suba haugadaba mafam madu ta amaga chatki ta khogenjo posei khara bazar dagi lauruge nakoi thabak hauramo hairamduna chatki numit adudagi akoisu mafam aduda thabak suba haurami akoi mayamna thabak suringai desu khulladuda leiba ahal loirabi hanubi amanasu mai haugatnaba singuma thiba laki madunaina ahal aduda ine singkhomba lairo tu asigi skun manung asidasu table chokri atekba mayam ama leibani masi oina puro inena aduda wana thidoi saruk hairami aigi wafam aduda ahal adu karimata khumde aingonda munna yengaga school adomda sum munna yengami aduga mamai leiduna hathu hanki ahal adugi mataw aduda aisu karino asigi ahal asibo angawbi oiba jara khalami numit adugi hinga aduda su akoi mayamna sak thongningai school manung adudagi pokpada ngairiba angang masa amana kapakpagi makhon guma masu tarakhi maduda imanaba khara manadi angang kapagi makhon natte haudong macha kapagi makhoni makholani chi chap manabani hairakhi pachigi matung akhuju chak chanaba tauringai laptakna taramba makholadu akhugi chak chapum mapa daida yamna nakna mayek sengna angang masa amana kapagi makhon guma ma hongna tarakhi Anakte aiga langminarpa imanaba singadusu kari khalabano khangte makhoi masin chu chak charambadu chap leptuna akoibada kuyeng yengduna lei makhola du sum naksilakpadagi imanaba amana paper plate amada science sang khara hapaga mafam adaida thadoami madudagi makhola du chap lepki angakpani matawadu akoi masin chu sumna hainarami ta khogela du na taurisina karino pochei watpa bazar dagi leiruni hairaga mayumda sakhraba mali sumaina sum toksalaga de koi thabaka tokthoaga yumda halawrasi hainarami nong hek ganbaga su akoina mafam aduda thabak suriba mafam aduda imanaba mana lebak tawrubada angang masagi khut saru polang ama thengnarakhi madu urubadaidi isada thuk laurami handakte akoisu wakhal amam khannarakhi mafam asida akoibu atamdana thabak suba kaurisi maram mamagini khullama leiraga kaidawbagi thabak suba mistri leiroi tuinu kanade ta khogendo kauru yumda hannaba tawrasi hainarami madudagi aisu ta khogenda yamna saungna phone tawrami karino ahan nangna thabak suba chasi haidana aisu imanaba singasi mafam asida pure aduga jaga aside ahingda angang khar kapang akoina thabak suba hauriba mafam asidagi migi saru polang khara thengna kanaroi ahan nang matung manok thabak punba yaba mi nati ngasima akoi mafam asidagi lawbalaw natragade nang kya phaba oiroi hairami aigi wafam aduda ta khogensu karino boinaw nang naduk yamna sauri dubo ai horen pochei khara puraga laage ai laaga ningthi jana wari watai sanarasi hairamaga phone thamki madudagi akoi kangusu thabak amata sudana yumda chanaba pochei yom salaga ta khoge lakpa ngairami numidang waram tarakpadati ta khogen su aladuga laki aduga kaidawrake hangaki maduda akoina thengnarakiba thorok pumba wari tammi matam aduda ta khoge namo akoida sumna hairaki inausa nakoi saungnu ne ambadi tasengnamak mafam asida tawribase karimata khangde nakoi mayamna yumda halani hairibadu ne ambadi karisu kaide nakoina ne amada lana khanba amadi leire tasengnamak ne amba karisu khangdabani ko hairaki akoi mayamge wafam aduda khulladuda leiramba haladuna amuk sumna khumaki hera nakoi mari manga leirido adukki ganba mafam sidabu karaidagi angang kapakturige to yare nakoi thabak amata subiranu hankrona yumda hairaki maduda isu saungnuman khiduna sumna hairami nangi wahido khara henmali akoina mafam asida thabak suba laibasi sina ahamba nate mafam kayada ahin yarektuna thabak kaya ama pairga laabani ta khogen gari mamai letho yumda halasi aduga ahal nangna thajadagana thabak supam mapasda saru polang khala lehobani nang nungalaga yengo hairamduna akoisu yumda halakhi masigi matung aisu amukhana langphaida chalaga thabak sukhidre angakpani mafam aduda thengnakiba thaudo adu masini mayam ngasigi ren horror story pathangi wari thagalakpada mayam punna muk thengnarasi ngasigi de mayam dagi kainanaba bidya laujari